tamo matam khudingmakta wakal ase irang talangduna lay tamo na aibu kayam nungsibibage Sanabi nangbu aina nungsibasibu kariga sangdamnagani aina nangbu nungsibase karigumba aigi thamoy asina mobile loiraba nangna madugi sim card ni. So lucky, thanks God. Ay ase kaya dalay magpabi oikraba. Nangna di khangdreba aigi mobile se sim ani happa yabi dual sim ni haibdo khangdri nangdi. Tomba angka haibdi mathematics hariba subject asinane yamna araiba oidaba yamna awaba subject oibase karigino. Oza, angka hariba subject asidi madi problems mayam yawe adugini oza. Good, Tomba do nangonda paisa note ama lairane khalo yamna thuna nangna mado saruk ani ohenge hairbadi double times ohenge hairbadi kari tawgani nang. Adudi oza yamna thuna madu mayai di sigairabadi saruk ani oirani oza. Adu Tomba amaga hange aroi boyna ko nangonda moro akangba ama piraba mado moro atekpo olhenge hairbadi nang kandawgani. Adudi oza moro akangba do mayai da pena na tudekpa adodi moro atekpo ole. Uchoy chawre nangonda pi chengum chawre nangonda pi sanabi aigi thagi phangliba tolobasina nangi sizinaba konagani haina nang khanbro. Hoi tamo, aigi budi konarani abako. Adu tamo gidi kadai di sena sijina dauriba. Oza, aina tawdaba thabak abagi dama, ai sidandi phangpham thokpra oza. No, nangna tawdaba thabak amagi damakta, nangna karigi dandi phangjaruni. Oza, ai homework tawde. Ha. Haki. Tomba. Nangi wa sita badane hati dum khali he che nangi ojane wahang ama hange unata coffee shop amaga wine shop amaga shop ani sigi dukalani sigi khena basikari no to banang khangbra oja coffee shop hai basina first point of love ni aduga wine shop hai basina last point of love ni oja. Tomba nakam dum lai Tomba aduga nangna ne parkha ki ayamba chena ge aroi bada isitra ETC haine hek hek thari bado kai hai bana kai gino nangna madu thari bado oja ina in of tina thinking sine capacity in of thinking capacity haibadi aigi khana nabagi pangal loijare haibani oja.